ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯕ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ ꯇꯣꯡꯅꯕ ꯍꯣꯠꯅꯕꯗ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯁ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗ ꯃꯤꯑꯣꯏ 10 ꯁꯤꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯒꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯦꯛꯇꯔꯤ ꯑꯃ ꯄꯣꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 2 ꯁꯤꯔꯦ꯫ ꯑꯃꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯤꯔꯨꯄꯃꯥ ꯃꯨꯇꯨꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯔꯥꯡ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯕ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ ꯇꯣꯡꯅꯕ ꯍꯣꯠꯅꯕꯗ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯄ꯭ꯔꯌꯥꯒꯔꯥꯖ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯕ ꯆꯠꯅꯕꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯦꯜꯂꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯅꯔꯛꯄ ꯍꯦꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯠꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯍꯦꯟꯃꯟꯗꯨꯅ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5,500 ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡꯗꯅ ꯂꯨꯄꯥ 50,000 ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅꯁꯨ ꯗꯦꯜꯂꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯁ ꯑꯃ ꯊꯦꯡꯖꯤꯟꯅꯕꯗ ꯃꯤꯑꯣꯏ 10 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯀꯨꯝꯚꯒꯤ ꯁꯪꯒꯝꯗꯤꯞ ꯏꯔꯨꯞꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯠꯇꯤꯁꯒꯔꯒꯤ ꯀꯣꯔꯕꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 10ꯅ ꯕꯣꯂꯦꯔꯣ ꯖꯤꯞ ꯑꯃꯗ ꯇꯣꯡꯂꯒ ꯂꯥꯛꯄꯗ ꯕꯁ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗ ꯃꯤꯑꯣꯏ 10 ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯒꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯦꯛꯇꯔꯤ ꯑꯃ ꯄꯣꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯅꯥꯒꯄꯨꯔ ꯁꯤꯇꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50 ꯂꯥꯞꯅ ꯂꯩꯕ SBL ꯑꯦꯅꯔꯖꯤ ꯂꯤꯃꯤꯇꯦꯗ ꯀ꯭ꯋꯥꯠꯋꯤꯜꯕꯨꯗꯤ ꯀꯥꯇꯣꯜ ꯇꯤꯁꯤꯜꯗ ꯃꯩ ꯆꯥꯛꯂꯕ ꯃꯇꯨꯡꯗ ꯐꯦꯛꯇꯔꯤ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤ, ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯔꯖꯦꯟꯁꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯑꯁꯣꯛꯄꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯈꯪꯅꯕ ꯏꯟꯀ꯭ꯋꯥꯏꯔꯤꯁꯨ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯖꯤꯇꯤꯟ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯤꯄꯨꯇꯤ ꯀꯃꯔꯁ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯃꯤꯐꯝ ꯑꯗꯨ ꯐꯝꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯝꯕꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯊꯕꯛ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯅꯕ ꯃꯔꯨꯑꯣꯏꯕꯁꯤꯡ ꯈꯟꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯅꯕ ꯈꯟꯅꯈꯤꯕꯁꯤꯡ ꯑꯃꯗꯤ ꯃꯅꯨꯡꯗ
hawai chengwai petroleum product amasung handak nauna hangdokhiba rupe kaya settlement mechanism gi ahenba sizinaba yanaba puraknaba amuk hana border trade hangdoknabasu yanakhre hairi. Security operation da Pakistan da army personnel mari amasung terrorist tara manga sikre ngarang northwestern Pakistan da irang leiriba Khyber Pakhtunkhwa provision da chadhakiba tongan ba intelligence tagi phangba pau amagi matung ina chathakiba operation singda maru oiba lujingba sing yauna yamdrabada lalhauba tara manga amasung army personnel mari sikre hairi inter services public relation dagi thadorokpa cherol amada army gi media wing na high intelligence based operation IBO provision asigi anishu Dera Ismail amasung North Waziristan district ta chathaki hairi Dera Ismail Khan district ta leiba Hatla gi general area da ahanba IBO du pangthokhibani maduda security force sing na terrorist sing aduga makhoi gi mafam aduda mai pakna thengnakhi makhoi gi manungda high value target ring leader sing Farman Elias Sakib Kharji Amalulha Elias Turi Kharji Sayed Elias Liaquat amasung Kharji Bilal yauna mioi mapan sikre haina ISPR na pongdorakli sikraba sing adu tongan ba terrorist ki thabak thoram kayada chenabani amasung makoi law enforcement agency singi wanted list ki makokta yauri hairi ani suba IBO aduna North Waziristan district ta leiba Miran Sahage general area da pangthokibani maduda security force sing na lalhauba taruk hatki hairi akanba maongda nongmai kapna khibagi thaudok aduda Lahore district tagi front adugi troop luchingkhiba Lieutenant Mohammad Hassan Arsab ka loinana mahaki mioi ahum siki haina ISPR na makhataki aba aduda laikhidraba lanmi ahum adudi Night Subedar Mohammad Bilal Dera Ismail Khan district Sipoi Farat Ulha Lucky Marwat district amasung Sipoi Himmat Khan Mohammad district tagini hairi Lagliba ningthaukaabagi numidang pung 9 da India gi pungphamdana laibak pokpa numit ki ayuk pung 8 ga minute taba matamda Grok 3 latest version oiba artificial intelligence chatbot release tawragani haina social media platform X da billionaire oiriba world gi paisa paiba Elon Musk na post tawrakre mahangna phongdokhibada handak release tawgodoriba asina khwaidagi smart oiba artificial intelligence oigani haina su mahaki post asita phongdorakle India amasung Bangladesh ke border force singi marakta wari sanaba adu mathang chayolda hauragani chahi ani khudingi pangthokpa wari sanaba asida border sambal khaba amasung khulai paiba singna BSF personnel sing amadi michamda attack tawrakpagi issue sing khanagani haina official oiba cherol amana phongdokre BSF amasung border guard Bangladesh BGB gi Marakta pangthokadoriba Yankhai Manga Suba Director General Level Border Coordination Conference asi New Delhi da leiba Border Security Force BSF headquarter da lagliba tang tara taretege kunga phawba pangthokadabani haiki mamang chehi gi August tha da Sheikh Hasina gi government tu khraba matungda masina nakal ani gi marakta ahanba top level meeting oiragani wari sanaba asida India ge maikaida BSF ki Director General DG Daljit Singh Chowdhury aduga BGB gi delegation aduna Major General Mohammad Ashraf Furzamana luchingani hairi Valentine Day ga mari leinana scam gi khudong thiba hengalakpagi akiba leire haina UK gi mobile network operator
ꯏ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ ꯑꯁꯤꯅ ꯅꯦꯠꯋꯥꯔꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯥꯎꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯁꯤꯅ ꯁ꯭ꯀꯦꯝ ꯑꯃꯗꯤ ꯐ꯭ꯔꯣꯗ ꯍꯦꯟꯒꯠꯍꯜꯂꯤ ꯏꯒꯤ ꯁꯔꯚꯦ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 2,000 ꯍꯦꯟꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯍꯟꯈꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯀꯦꯝ ꯑꯃꯗꯤ ꯐ꯭ꯔꯣꯗꯀꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤ ꯍꯥꯏꯔꯤ ꯑꯣꯟꯂꯥꯏꯟ ꯆꯦꯇꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯊꯨꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯛꯇꯤꯝ ꯊꯤꯗꯨꯅ ꯐ꯭ꯔꯣꯗ ꯁ꯭ꯀꯦꯝ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯔꯤ न्यू दिल्ली रेलवे स्टेशन मियोई 19 सिखिबा अमदी कया अमा सोहलखिबा अदुबु कांग्रेस पार्टी की स्पोक्स पर्सन सुप्रिया श्रीनेना नुंगाइतबा फोंदोखिबगा लोइनना रेलवे मिनिस्टर फम थादोकदबनी हाइनसु फोंदोखरे महांगना मखा ताना हाइखिबदा रेलवे मिनिस्टर की मायोक्ता मराल कयासु सिरकली मीडिया की मियोइसिंगना मरिक चुंबा पाउ लौनबा होनबदसु अथिंगबसु पीखि मोबाइल फोन फाउबो मुनखि लोइनना असिबा असोपसिंगि चपचाबा ममिंगसु फोंदोक्ते लोसिंदुना थमी हाइरि थौदो असि थोक्त्रिङैदा सेफ्टी रिव्यू मीटिंगसु पांथोखि मीटिंग अदु चागा सिंहारगा चानबगिदमक पांथोखिबरा हाइनसु वहंग हंगलदुना रेलवे मिनिस्टर फम थादोकदबनी हाइनसु महांगना मखा ताना फोंदोखि यूक्रेन अमसुंग रशिया की मरक्ता हौजिक चथरिबा लान असी लोइसिनबगी वारी वाताई सानबदा रशिया न पुकनिंग चंगद्रबनिना रशिया थेंगननबा यूरोपियन आर्मी सेमगतपा यामना मक्तंगाई फद्रे हाइना यूक्रेन की प्रेसिडेंट जेलेंस्की ना फोंदोखरे जेलेंस्की ना मखा ताना हा यूरोपु ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ यूरोप की ओइबा अपुनबा फोर्स थम्बगी तंगाई फदबा मतम अदु लागले जर्मनी दा पांथोखिबा सिक्योरिटी कॉन्फ्रेंस दा यूरोपियन सिंगी तुंगी पुंची लेपचनबा होनबदा यूरोप ngaksenabagidamक यूरोप मसा खक्तगी ओइबा आर्म फोर्स अमा थमगदबनी रशियाना महाकी मपांग ओइरिबा बेलारसदा आर्मी सिंग थमजिनबा थौरांग तौरे हाइबसी यूक्रेन की इंटेलिजेंस रिपोर्ट अमना खंगबा ngamle हाइरि बेलारसदा रशिया की लानमी सिंग थमजिलक्तुना लान की ट्रेनिंग पांथोकनबा थौरांग असी नॉर्थ अटलांटिक ट्रीटी ऑर्गेनाइजेशन नाटोना लेबाक सिंगदा चांगला किहन खंगनबनी हाइरि प्रेसिडेंट जेलेंस्कीना बेलारस असी हौजिक अतोपा रशियन प्रोविंस अमा ओइरे हाइना महांगना मखा ताना हाइकि वेयरवुल्फ सिंड्रोम ना नाहलबा चाही 18 सुरबा नुपा मचा अमना गिनीज वर्ल्ड रेकॉर्ड थंबा ngamkhre हाइरिबा नुपा मचा असी ममिंग ललित पटीदार महाक रतलम डिस्ट्रिक्ट की ग्राम नंदेल दा लैबा नुपा मचानी हाइरि गिनीज बुक ऑफ वर्ल्ड रेकॉर्ड की टीम ना चाही अनि की ममांगदगी महाका कांटेक्ट तौनदुना लाखिबनी महाकी माय की सरुक्ता सम सेंटीमीटर 201.17 सांगना हौदुना गिनीज बुक ऑफ वर्ल्ड रेकॉर्ड असी थंबा ngamkhibani हाइरि डॉक्टर सिंगना फोंदोखिबदा हाइरिबा लैना मखल असी यामना तांगना थोकनबा लैना अमनी लैना असिना मालेमगी ओइना मियोय 50 खक हौजिक फाउबगी ओइना नाहनख्रे हाइरि अरोइबदा मरोइबा पाउ मु हना पिजरी महाकुंभ मेला यावब चटनबा होटनबगी स्पेशल ट्रेन तोंगनबा होटनबदा नेशिनबगी थौदोकता मियोय 19 सिक्रे मियोय कया अमना सोख्रे महाकुंभ मेला यावरुरगा हलकपगी लंबिदा बस अमगा थेंजिनबदा मियोय 10 सिक्रे महाराष्ट्र के नागपुर डिस्ट्रिक्ट फैक्ट्री अमा पोखाइरकपदगी थौदोकता मियोय 2 सिरे अमदी न्यू दिल्ली दा ngarang इंडिया अमदी म्यांमार लेबाक अनिगी बॉर्डर ट्रेड के मतंगदा मिफम अमा फंगख्रे
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫